Abdullah Mihad Justice for Abdullah Mihad asina mari lainana chenami miyai khudingmak Mihad pagi chirol chappaya eba shariat sa ayodi phalana bandaduna ma hat ure ne karamana ma hat bani ma yawari shumena aibase ya wanat shawatum phangare ba matang sidi chirol chappati bato base adu ngasida aigoi marakta hat hektang abibasi Aman yawrami, aman chinarami, hekta kangkhanai, hekta sangkanai aba. Iman chathabani adu midugi. Maramdi, emu Qur'ane Pak ta Allah Taala na hai Sure Nisa ayat Maudrahum doi 93 Sure Nisa gi. Kariyana wa may yaqtul mu'minan muta'ammidan fajazaohu jahannam khalidan fiha. Mahak ki thikana laifam se hayang asarda jahannam daneba. Karam maina khalidan adungi oina jahannam dama laigeneba. La tarji'u ba'di kuffara Muhtaram bahayo aziz dost Allah na tamba laiba ay ki karmadu ki matumina ay na ko masana madu Allah yo adu khatta natti maramaduna di sugumba Kori mayum Abdullah ki misi asida khul asida ki yawi haina che nariba mising amasung atopa mising che na ba yawram labadi makoi bu boycott taw ba haina mod amata oina yanare taseng namak khul asigi che nariba miyo yase aseng ba bihat bani haina Court na rai pirak labadi makoi bu khul asida ki mapunsi chuppagi laihandaba haina su makata na yanare Resolution mari subada misi asiga mari lainana JSC Kori mayum Abdullah gi JSC na changchil lakpa khongjang singda Ittihadul Ulama Thawbal Moijing amasung Jamiatul Ulama Thawbal Moijing na loina na khunsigi mi khojing makna full support taw ba haina yanare Ya hayyu ya qayyum bi rahmatika ay ta ya Allah ay Allah